NRC hana tawdana census tawbo yaroi haiba demanda JFD na haukiba hingnongyai kaukiba pungni funipan gi general strike na maram oiraga Thoubal district tasu Mahousagi Punshi-Da Chaona Akaiba Pikhre general strike asina maram oiraga Thoubal district ki maru oiba kaithel sing Wangjing kaithel Thoubal kaithel Yaripok Khongjom Khangabok amadi Babu kaithel na chingba sing kana khide dukan sing thong hangna khide district amaga faunaba gari sing chena khide ngasi angan ba ayuk tagi hauna Babu kaithel Thoubal kaithel amadi Wangjing kaithel da ban sagot Miyoi sing thoraktuna lambi thingki Thoubal district ki tongan mafam dagi lakpa maira pai bilup sing nasu Thoubal district complex ki mamang NH 102 fauduna chaliba athokpum kaithel mapadasu lambi thingduna khongjang saugatki no NRC no census leingak na miyam gi kholau tagadabani long live Manipur haiba kholau kya masulauki Laibak kunai ma praja ki kholau wai bese isor ki kholau ni haina ahal laman singna takpira mi du bonga sigi laingak sinadi ta dana son nai sin bajina ikoi ki Manipur kunai ase aikoi minority ta ga dab ki ning nik laur ga leira ba tanja asida hojik NRC tawbiu na hanjal laur ga lakpa matam sida tawdri ngai da census tawgani na training tawrei ba se masida सरकार की थबक लोइसांग निंग थबक तौबिरिबा कर्मचारी सिंगना इसा की ड्यूटी नि हाइना लविरकांदा सेंसस की ट्रेनिंग जे याउबिरिबा से याउबिगनु मरमदी सोम ना रिटायरमेंट चालकपा मतमदा इसा की युम दो कुकी की युम ओइखरगनी युमदांग बना काइनाइ भाइदना मणिपुर इरमदम जे मुथरगनी हाइबगी दमकता एखोइने एजुकेशन तौजरिबा बन तौजरिबा लेंगा तारक तबदगिनी हाइबसे मसि लेंगा खंजनबियो